अहानबदा मरोइबा पाउ मणिपुर की गवर्नर ना अत्सुमगी इकोनॉमिक ब्लॉकेटा गाड़ी मई थाकिबा मियोई सिंगी पाउ पिरकपा मियोइदा लाख मंगागे मना लाउथोखरे आजादी की गौरव यात्रा हाइबा खोंचत अमा मोइरांगी आईएनए दगे लमथाखरे अमदे हौखिबा पुंग कुनमरीदा इंडिया दा नौना कोविड-19 पॉजिटिव ओइबा मियोई लिसिंग तरा तरुक का सुपना निफुतरे थिंगनखरे मियोई यांखै मरीना लेखिद्रे PONYTV na sandok chaba pungja sigi Manipuri pau mideng tabiriba singbu BIDYASANA na taram nokchari pau sandok na pizari haukiba August ki tang taruk amadi tareta atsumna कौखिबा इकोनॉमिक ब्लॉकेट का मरी लेना चथा खिबा खोंजंग अदुदा तोंगान तोंगान बा थौदोक्ता गाड़ी मई थाखिबा अदुगा मरी लेना बिष्णुपुर के सुपरिटेंडेंट पुलिस अमदे चुराचांदपुर के सुपरिटेंडेंट पुलिस ना एफआईआर केस अमा रजिस्टर तौखरे हाइरी केस असिगी मतुंग इन्ना अगस्त की तांग तरुक के नुंगथिल पुंग अनिगा मिनिट निफु रोम तारकपदा मसखंगदबा मियोई सिंगना चुराचांदपुर रोम दगे इम्फाल तमना लाकपा इको वैन अमा टिडिम रोड की फौबाक चाउ इखाई अवांग लेकाइदा मई थाकिबा लोइनना नुमित असिमक्तदा नुंगथिलगे पुंग मंगा रोम तारकपदा जेलजांग रिजोर्ट तगे हलकबा स्वीप अमा चुराचांदपुर डिस्ट्रिक्ट के कपरांग खुलदा खामदुना गाड़ी मई थाकिबा अमसुंग अगस्त की तांग तरेता टाटा ट्रक 407 अमा वाजिंग खुल मपादा सखंगदबा सिंगना मई थाकिबनी हाइरे पुलिस डिपार्टमेंट केस असिगा मरी लेना थिगटपगे थबक चथखरे अदुबो हौजिक फावदा केस असिदा चेनरिबा मियोई सिंह खंगबंगमद्री हाइरे अमरोमदा मणिपुर की गवर्नर ना केस असिगा मरी लेना पाउ पिरकपा मियोइदा लाख मंगा की केस रिवॉर्ड पीगनी अमदे मियोई अदुगी ममिंग मथा खंगहलोई हाइरे इंडिया ना निंखा तंबा चही वुतराग मंगा सुरकपबु निंगसिंगबा ओइना चाउथुक सनिंगाई ओइरबा आजादी की गौरव यात्रा हाइबा खोंचत अमा कांग्रेस पार्टी न सिंधुना मोइरांगी आईएनए दगी लमथाखरे खोंचत असिगी मंगोइनना मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्रा हानेगी चीफ मिनिस्टर ओ इबोबी हानेगी डेप्यूटी सीएम गायखांगम एमपी ओइरंबा टीएच मैना एमएलए ओइरंबा पी शरचंद्रा अमदी अतई पॉलिटिकल पार्टी की सगनाइरबा कयाना सरुक यादुना नेताजी सुभाष चंद्र बोस की मिटमदा हैकट लेकट तमदुना इकाई खुमनबा उठखे थौरम असिगा मरी लेना ओ इबोबिना इंडियाना हुमफुतरागा मंगा सुबा निंखा तंबा असिगी सरुक अमा ओइना इंडियाना निंखा तमननबा होनबदा अचौब थौदांग लौखिबा थौना लेबा निंगतम लानमी नेताजी सुभाष चंद्र बोस पु इकाई खुमनबा उच्चबा ओइना पांगथोकपनि हाइखे फ्रीडम फाइटर भाईगी होना लेगा पारी नेताजी सुभाष चंद्र मैम खमी मफम हान इंडिया की सोयलदा इंडिया की फिरान पोस्टिंग तौब सिंखी मफम नेताजी सुभाष चंद्र कोई मैम कांग्रेस पुनमना पोखना माई मफमदा कथोपीरंबा मोइना कंट्रीब्यूट तौब मैम लोइनना मना मही मना लमदम सिदा पुकनुंगदा लैरिबा अंगांग कोथोक्तुना मंगहनबगी महुत्ता चिल्ड्रन होमदा सिनबियु हाइना सानुलालगी एडवाइजर वाई इबेथोय देबीना फोंदोखरे वाफम मसिंग असि लांजिंगदा लैबा नुपी मचा खक्तकी ओइबा होम द होफ होम इम्फालगी तरानिथोय सुबा मपोकुमोन थौरमगा मरी लेना फोंदोखेबने होम द लैरिबा अंगांग सिंगदा याइफम मंगोल पीबगे थौरम अदुगा मरी लेना सोशल वर्कर थोकचोम जोसलाना देवी होम होम इम्फाल के डायरेक्टर केएच नीलबीर सिंह डीएसपी थॉमस थोकचोम पारी इमोम सिंदम संघ के प्रिंसिपल एम मेमचा देवी पीओ एलसी एम सरदा देवी पीओ एनआईसी वाई बेम्बेम देवी सानुलाल एडवाइजरी वाई इबेथोय अमदे कल्चरल एक्टिविस्ट बीके ना सरुक याखे थौरम अदुगा मरी लेना इवेथोयना मखा तारदुन हाई चही तरानिथोयगे ममांगदगे होम असिगे असेंगबा ममा अमतंग ईश्वरना पिबिनबा हाइदुना नीदुना लाखिबनी अदुबो ngасidi एमएलए राधेश्याम गे लोइनबी टीएच जोसलाबु ममा मपा लेजद्रबा अंगांग सिंह असिगे
mama asengba oinanaba thabirakle haina apenba phongdokhi lamdam asida pakhang leisabi sing yumban mari thamluraga miyamna khanglakani kibadagi angang kothokpa toina thengnei adubu masi aingi wangmadani masigumba thabak asi thengnaba tarabadi sanulalna generiba doctor natraga nurse ki mathakta action lokhatkani kanagumbana angang pamdrabasu angang sing kananabagi damak leidiba children home asida sinabiu haina phongdokhi thoramaduga mari leinana thokchom josila devina hai ing lisinga aniga tarani thoidagi home asiga loinaduna lagli tangkak kayada pukning sontaraklaba mikupta mafamsida leiriba angangsingna ima kaubada hingbagi asa kaya pibikhi piklaba ising irikna piklaba samudra ama paklaba samudra ama semgatpagum laingaki mateng khaknatana mipum khudingmakna angamba mateng pangduna home asi mapungfahansi saisakpa ama nabada miyamna yamkraba senfam kaya khaigattuna mateng pangbagum laisang kumlaba nupi macha singgi home asi semgatpa karigi ngamloidawribano haina wahang hangladuna lakadawriba inglising aniga kunmanga dagi home asi mahagna adopt tawba ngamba oizage haina phongdokhi ꯂꯥꯛꯏꯕꯁꯤꯡꯗꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯃꯨꯗ꯭ꯔ ꯏꯄꯥꯛ ꯍꯥꯏꯕꯁꯤꯗꯤ ꯏꯁꯤꯡꯒꯤ ꯗ꯭ꯔꯣꯞ ꯑꯃꯃꯝꯅ ꯁꯃꯨꯗ꯭ꯔ ꯁꯦꯝꯕꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯡꯕ ꯀꯥꯟꯗ ꯏꯆꯥ ꯁꯦꯝꯕꯗꯗꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯏꯆꯥꯕꯨ ꯁꯦꯝꯕ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯥꯛꯏꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯏꯆꯥꯁꯤꯡꯁꯤꯕꯨ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯗꯨꯅ ꯃꯍꯩ ꯍꯥꯏꯕꯁꯦ ꯍꯩꯔꯕ ꯉꯁꯥꯏ ꯃꯦꯗꯝ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯍꯥꯏꯕ ꯌꯨ ꯍꯦꯚ ꯇꯨ ꯕꯤ ꯚꯦꯔꯤ ꯏꯗꯨꯀꯦꯇꯦꯗ ꯂꯥꯏꯐꯇ mapung phaba ma oyo haibasigi aina madam principal gi haiba wahiduna ina tanja laujaraga if you are educated you will know what is right, what is honest, what is discipline. Punshida khwaidagi marudi to be a happy person. Miyoba akhona ngamikanda akhona punshida mateng pangba ngamadi luhongada ngamipincha phajathabisina sumi ichasingi damakta ke poradi mama oibi aina aigi damakta lai phurami lakadaba 2025 sidagi sigi hope se ene adopt tawba ngamjage. Democratic Students Alliance of Manipur Desamna Regional Institute of Medical Sciences RIMS के Department of Transfusion Medicine ga kutsamnaraga numit nini chupna chathagadaba humfutaraga tare raksuba awareness kam mega blood donation camp ama ngasidagi RIMS ki blood bank ta haudokre mahiroi khunai amadi leibak miyam gi damak kathoklaba e haiba hiramda pangthokiba EP bege tharanga mari leinana Desam gi Health and Environment Secretary Oinam Surjakantana hai EP bigi thoram asi April ge tang kunmanga da pangthokiba EP bigi thoram adugi makha chatharakpa oina pangthokpani hayeng fawba chathagadawriba EP bigi thoram asi RIMS khaknatana Jawaharlal Nehru Institute of Medical Sciences JNIMS Siza Hospital and Research Institute Sri amadi Babinagi Blood Bank singdesu pangthokani EP bigi thoram asida lamdam asige miyamna saruk yavina basu haike aduga ngasi pangthokchariba bagi blood donation asi esamna lisang sina pangthokcharaka mairoi kunai amadi laiwang myam da kathoklaba e na mingthon jaba adugumlaba blood donation adugi humudra ga tare lak suba khogi blood donation gi saruk amani aiba humudra ga tare lak suba blood donation asi haukiba april gi tang kun manga da khoi pangthokchagiba adugi makha tarakpada pangthokcharakpani blood donation asi manipur gi blood bank mari maroina jenim streams siza amadi khogi babina gi AOI na lairiba khogi blood bank mari asida khoi blood donation pangthok chagani maram sina lewa miyam na desang na pangthok chariba blood donation camp asida sharuk yabiu haina desang maikai dagi mayam da nolukna ningsingjari Indiana Ningkha Tamba Chahi Humfutaraga Manga Surakpage Azadi ka Amrit Mahotsav Kamari Lainana Central Reserve Police Force GC Langjing na kilometer kun bike thauduna chatlaga India gi machu ahungi firal yenthokre Thauramasi Har Ghar Tiranga Mission Lisingani Kunithoi ga Mari Lainana chathakibani ngasi gi khongchet adu DIG GC Madan Kumar na CRPF Langjing dage hawdokladuna SV Gatwell School Hautal Thangzam Kumau Pangai Road Primary School Chingkhu Amade Pangai Khulge Miyamda Machu Ahungi Firal Lisingamaga Chamga Mugyan Toke SV Gadwell School Ge Principal L Dinamani School Ge Maheroi Singh Deputy Commandant Somorani Assistant Commandant Martin Raju Amade Jawan Kayana Ngasige Thawramaduda Sarugyakhe Paugi Marakta natin bibregma
Admissions open for Smart Universal Academy. Free admissions for all the students. Free half tuition fee for students scoring 60% and above. Free tuition fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841-5040-891 or 9366-149064. Break madungda makata pau pizri Kairak water supply scheme degi miyamda ising piba leb lagani Kairak amadi wabagai gi praja singda Kairak water scheme na praja singda thakna ba ising piramba lepge fivum da leire haina Kairak wabagai water supply scheme ge village water sanitation committee ge secretary L Romena Paumi singda fongdokre Mahang na makha taraduna mari leinaba department amade thikadar singna scheme masige tanki singda ising Chumna naba thadariba lengogi quality fatabana maram oiraga tha khudingi tenki sengbagi fibamda lakpana committee asina awaba kaya thengnare maram asina mapungfana ising piba ngamloidori hairi Lengak na yumthong khudingda ising mapungfana fanghangani haiduna sangsilakpa khongjangda Kairak water supply ge lairiba village water sanitation committee ge miyoi singna sawgaladuna miyamda thaknanaba afaba ising pinanaba honarabasu sengdoktuna thamlaba tenki da thadagadaba lengoi fawba thikadar amadi department na mapungfana pibidabadage tenki amasung sizinadana leire hiramasige Matangda Mari Lainaba AE Amadi Esoda Haizarabasu Thosabidre Romena Makataradun High Scheme Masina Kon Liba Mafam Singda Praza Singi Ising Mapungfana Fangnanaba Ayuk Nongtil Duty Kaidung Naduna Lakli Hauzik Praza Miyamda Supply Tonanaba Ching Mathakta Sariba Reserve Tenki Asisu Pikpana Maram Oiraga Miyamda Matam Sangna Ising Piba Ngamde Kairak Wabagai the Lairiba population ka water supply Asida Lairiba Tenki Sing asi matamga chunadaba ama oire maramaduna hauzik panliba Chief Minister N. Birena Lutingba lengak asina meeting changbiu haina appeal directly. Patriotic Writers Forum PAWF Manipurna Lamdam Sige Athoba Singbo Ningsingduna Chahi Kudingi Pangtoktuna Lakliba Athoba Singe Numid Asi Lakliba August Ke Tang Tarahumdoige Ayukpung Taramatoitaba Matamda Manipur Press Club Imphal Ge Hall number 2 da Pangtokani Hairi Thauramasigi Manung Chana Laikhidraba Athoba Singe Mafamda Haikat Laikat Tamduna Ekai Kumnagani Loinana Damodar Laishramna English Londa Iba Sairengi Lyric Imagining Su Haunabi Matung Inna Fongani Hairi Thauramasigi Manung Channa Manipur University Ge Manipuri Department Ke Assistant Professor Naurem Sanatombanang Asige Naharol Singda Nationalism Ge Wakalon Chalhanbege Tangai Fadaba Haiba Hiramda Wangangani Amadi Anisuba Tankakta Lamdam Sige Sagnairaba Aiba Sahitya Academy Awardee Birendrazit Nauremna Saidin Mapu Oiduna Athoba Athobi Singbu Saithaba Sairing Saidinaba Amasu Aiba Aibi Kunna Sarugyaduna Pangtokani Haina PAWF Manipur Ge Secretary Rakesh Nauremna Thadorakpa Cherol Asinapalle Athoba Singi Ningsing Numitka Mari Lainana Ngasi Joint Students Coordination Committee JSCC na Sinduna Class 3 dage 6 Faubuge Mahiroi Singi Layekpa Changdamnabge Thauramama GP Women College ta Pangtokre JSCC gi Convener Sukham Bidyanandana Haikibada Patriotism Haiba Hiramda Layekpa Changdamnaba Asi Tha Asigi Tang Tarahumdoida Imphal College ta Pangtokadoriba Athoba Singi Ningsing Numitka Mari Lainana Pangtokpani Layekpa Changdamnabasi Pangtoklaba Matung Tang Tarahumdoida Debate Competition Amasu Pangtokani Asigumba Thauramasi Pangtokpage Maramdi Lisingamaga Chanepan Maudraga Matoige Anglo Manipurge Lanfamda Marebake Ningtamba
ngangnanabagidamag thawaina pontha pikraba lamdam asige ipa ipusingda ikai khumnaba utuna haurakliba mahiroisingda laibak nungsibagi wakhalon adu chenanaba pangthokpani tang tara humdoida pangthokadawriba athauba singbu ningsingba numit asida lamdam asida leiriba school college amadi university singna ikai khumnaba utpinanaba haike layekpa changdamnaba aduda mahiroi chahum lomna sarugyakhe चरीबा कोई पेंटिंग कंपटीशन असे कोई चलीबा अगस्त थासिगी तांग 16 दा इम्फाल कॉलेज दा पांगथोकदरिबा कोई अथौबसिंग निसिंग नुमित थरोम अदुगा मरी लेनना कोई पांगथोकजबनी नुमित अदुमक्तदा कोई ओपन स्टेट लेवल डिबेटिंग कंपटीशन अमसु कोई पांगथोकजगनी हारिबा कंपटीशन सिंग असे कोई पांगथोकजबगी मरमदी 1891 गी एंग्लो मणिपुर गी लानफम सिंगदा थवाइना पोंथा पिखरबा मरिबा कि निंगतम ngananबगी दमक्ता थौना फन लानथेंगना पिखिबा थौबा इपाइपु सिंग अदुबु मखोइबु अखोइ निकाय खुमनबु उच्चबा अदुगा मखोइगी मथौना मरिंगजेल अदुगा लेबाक नुंसिबगी वाखलोन अदु खंगनदुना lamdamsigi puari khanganba amadi makhoigi thongna lingjel adubu madagi khungul liba ngamnanabagi wakhalon amaga loinana hariba competition sing ase JSSC na sinjabani masiga iroinana JSSC ke maikaidegi hariba athobu sing asigi ningsing numit thorom ase tang 16 da pangthok pibaga loinana mahiru sing asida puari bu khangan bibo oina hariba patriots day gi thorom asigi maramda mamatana mahiru sing da khangan nananabagi damakta wafam sing mahiru sing da thambiba amasung mahiru sing da mama lebak nungsibo wakhal phawon nanabagi damakta makhoida puari gi wari sing adubu libidona 13 August ki thorom ase pangthok piyo haidana JSSC ke maikaidegi nolukna haizeri World Indigenous People Day ge Thoramama Center for Research and Advocacy Manipur Rich M Amadi Levi Village Authority na sinduna ngarang Levi Kulda pangthokre Thoramasiga mari lainana Yelhomi Singi Fangfam Tokpa Hak Mahusagi Khal Haksel Amadi Pokso Eki Matangda Awareness Program amasu pangthokhe Thoramaduda Environmentalist Tamshin Jajo Gunray Kamai CRAgi Secretary Jiten Yumnam Amadi Atai Atopa Mioi Singsu Sarugyake Environmentalist Tamshin Jajona Fongdokibada Yelhomi Singna Lamgi Matangda Amadi Lamdamasida Fangliba Pothok Singi Matangda Fangpam Thokpa Hak Sing Khangdokpa Amachangi Haike Nakalamaromda Thoramaduda Sarugyakiba Mioi Singna Yelhomi Singi Lam Umang Pat Turel Nachingba Khangdokpa Mathautai Amadi India amasung Manipur Lengak nasu Yelhomigi hak asi khangna chatkadabni haike Union Health Ministry gi data gi matung ina India da hokiba pungkunmari asidat nauna COVID-19 positive oiba mioi lising tara taruka chupna nifutare thingnakre mioi lising tara mapanga chamnga ga kontra mapanna laina asidage fagatke amade mioi yankai marina lekidre masiga tharaga housing fawda laichet asina maram oiraga lekhidaba migi masing punna Lag manga lising kuntaruk chanipanga kuntaruk oikibaga loinana hozik India da COVID nanaduna laiba migi masingna lag ama lising kunipan chaniga humfumathoi oiri positivity rate na chada mari dasmik mapan mari oike amasung fagatpagi chang na chada maudraga nipan dasmik manga ani oike Health Ministry gi matung ina hozik fawda laina asidage ngakthokna na ba lebak asigi oida crore chaniga taret hena COVID vaccine kapthokre hari Loisilapada maroiba pau mukhana Manipuri Governor na atsumgi economic blockade gari mai thakiba mioi singi pau pirakpa mioi da lag manga ge mana laukthokre Azadi ki Gaurav Yatra haiba khongchet ama moirangi INA dagi lamthakre Amade haukiba pung kunmarida India da nauna COVID-19 positive oiba mioi lising tara taruka subna nifutare thengnakre mioi yankai marina lekidre PONYTV pungja sigi Manipuri pau mining tabiri pasingbu kaina nabiya thangi jari pinabirasi